Numit adu August ki tarik taraga mapal 2024 Monday numini. China gi Chengdu hariba saras da yamna ang pathokdog ama thoklame. Thokdog asida mafum adugi miyam sing adu ngaihak tang di yamna angak pamongda maya karaga yengnaki. August ki tarik taraga mapal numit asida China gi Chengdu hariba mafum asida numit asi masing tare thokpagi saktam ama uba fangki. Thokdog adugi video adu social media da thagalakpa matamda prithvi gi miyam pumba loina angakpa haibdu uinaki. Video asi edit ni natraga AI na sema video ni kaina khanbiragadi madu natte masi asengba real footage ni. Aikoina loina khangnarba wafam ni madudi aikoigi solar system asta numit asi supnagi amma khaktang ni leirivasi. Aduga kamdongna mafam asida numit si ama aniga natavida tare thokna uba fanglibazano. Masibu parallel universe kaidu oigadori visala. Natraga masi karina kamdongna thokhangiba thokdok oiravazano. Masigi wangsing asi hojik miyamna yamna hangnariba wahangni. Aduna ngasigi videos daida thokdok asi karina kamdongna thokhankibana haibadu marik chumna khangminasi. 19 August 2024 Monday numini. China gi Chengdu hariba mafam sida leiba hospital amada wang hariba nupi si laklami. Mahakna hospital gi thongnau mayadada phamduna leiringi matamda yamna angakpa maongda atya mathak sida numit asi tare thoklaga leiramki. Saktam madu ubada wang amadi mafam madu leiriba miyam madu yamna ngakpa haibadu uinaki. Madudagi mahakna magi phone adu lawthoraklaga thokdok adugi saktam asi video namsinki. Asumna second 35 muk sangba video clip asi mahakna China gi social media gi platform Maiba asida upload torki. Upload torokka video asi ikoi dana viral oikirami. Asumna date 21-22 asida prithvi pumbrasu social media gi platform kada thagat naraktuna viral oiki. Masigi thokdok asi minute ama muk sangna thokkibani hairi. China gi Sinchen Daily News asina phongdokkibada thokdok asi edit natraga sasanaba video nati masi asengba thokdokni haina phongdokli. Video si viral hek oikhibaga social media gi platform kadasu miyamna magi oiva mod kya su phongdokna rakhi. Weibo da thagalkiba post adugi comment da masi global warming na thokhalakpani haina nupa amana hairakhi. Atopa amana mungasi art ki magnetic field gi glitch na parallel universe asi overlap toroktuna thokhanbani haina phongdokhi. Aduga khara amana mungasi China gi mythology gi wari hauyi asiga mari lenaramgani haina phongdokhi. Khara amana mungasi China gi pollution singna thokhalakpani haina mari yelakhi. Adubu makhoina harakhiba sing adu achumbadi amatta natte. Thokdok asi refraction of light na thokhanba virtual image ni masibo ekhoina optical illusion haina su khangnai. Hospital adugi thongnau do yauriba layer maron lonba glass adu da light aduna yaiba matamda light ki ray adu medium amadagi medium ama fauruga chatpada bending tawduna virtual image ama samlakhi. Asumna numit asi light refraction maram oiraga hospital gi thongnau gi glass adu fauruga yengba matamda numit asi tare thokna urivani. Aduga masiguma thokdok asi handak kesna ahanbadi natte. 2011 gi matamda China da numit asi ani thokna ubagi thokdoksu laikravani. Numit ani dugi manungda aseng manumituna khara chawna madi langna ui aduga aseng da buduna khara pikna madi mami sami oina ui. Masigi thokdok asisu optical illusion oigani haina US ki astronomers amadi scientists singna phongdokhi. Masi nimisna tholkpana traga taramdai matam asda atmosphere si khara thabam famda leiba matam aduda mangal adu atmosphere adu fauraga lakpa matamda bending tawkhiduna virtual image ama semki. Asumna numit asi ani thokna ukhibani haina scientists singna phongdokhi. Aduga masina taba ikui kuidringi mamangdasu masiga chap manaba thokdok amasu thokhi. Matamdu 2023 gi July thani China gi southwest lomda leva Chengdu hariba mafamsta cycle thoraga lakpa chen ke hariba nupa asna numit ani thokpagi video amasu namlaga thagalakhi.
मसिसु ममांगी सिगा चप मानना असेंग मनुमिन अदुना खर चाउना मदि लंगना उइ अदुगा असेंग दबुदुना खर पिकलगा मम्मी सामी ओइने उरमे मसिगे थौदो असिसु ममांगी दुगा चप मानना ऑप्टिकल इल्यूजन थोखन मनि हाइन साइंटिस्टसिंग फोंदोखि मसिगुमा अतिया मथकसिदा नुमित अनि थोकपगि थौदो असि मखल क्यागी मरमदगी थोकलकप याय अदुगा अतियासदा नुमित असि अमदगी हेना थोकपगि ख्वाइदगी कमन ओइबा थौंग असिबो अखोइना संदोक नत्रगा पारहेलियोन हाइन खगनै मसी अतिया मथकसिदा लेरिबा लेचिलसिदा यावरिबा आइस क्रिस्टल सिंगसिदा नुमित की मंगाल असिना यैबा मतमदा मंगाल अदु बेंडिंग तौरगा अखोइगी मिट असि यौरकपा मतमदा नुमित असि मसिंग अमदगी हेना उहल्लिबनि अदुगा अमना अमुक हंदक थोक्रिबा अदुना ग्लास की लेयर सिंगदु फावरगा मंगाल अदुना चटपदा वर्चुअल इमेज फॉर्म तौदुना उहल्लिबनि अदुना अतिया मथकसिदा अखोइनि उरिबा अतोपा नुमित सिंगदु असेंग मनुमित अमत्ता नते सुपनगी वर्चुअल इमेज ने वीडियो असी नुंगाई हेने खलगदि लाइक शेयर कमेंट सोइदना तौबिरमनबा हाइजरी।